ꯔꯤꯁꯤꯁꯨ ꯃꯥꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯐꯝꯗꯨꯗꯩ ꯈꯔ ꯆꯠꯊꯣꯔꯛꯂꯒ ꯂꯩꯈ꯭ꯔꯦ꯫ ꯂꯩꯅꯥ ꯇꯞꯂꯤ ꯇꯞꯂꯤ ꯔꯤꯁꯤꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯃꯅꯥꯛꯇ ꯂꯦꯞꯄꯤ꯫ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯂꯒ ꯑꯅꯤꯗꯣ ꯃꯤꯅꯤꯠ ꯈꯔꯗꯤ ꯋꯥ ꯉꯥꯡꯅꯗꯦ꯫ ꯏꯁꯤꯛ ꯁꯤꯛꯏ, ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯃꯅ ꯍꯥꯟꯅ ꯍꯧꯗꯣꯔꯛꯏ ꯋꯥꯔꯤ ꯁꯥꯕ꯫ "ꯑꯩꯉꯣꯟꯗ ꯁꯥꯎꯕ꯭ꯔꯣ?" ꯂꯩꯅꯥ ꯁꯥꯎꯗꯦ ꯍꯥꯏꯅ ꯃꯀꯣꯛ ꯍꯥꯏꯔꯛꯏ꯫ "ꯑꯗꯨꯒ ꯐꯣꯟ ꯑꯣꯐ ꯊꯝꯃꯤꯗꯨꯅ ꯀꯩꯒꯤ?" "ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯩ." "ꯃꯔꯝꯗꯤ ꯁꯨꯡꯍꯥꯏ ꯍꯥꯏꯗꯦ." "ꯉꯔꯥꯡꯗꯒꯤ ꯑꯩꯅ ꯍꯪꯂꯤ ꯃꯌꯥꯝꯗꯨꯒꯤ ꯄꯥꯎꯈꯨꯝꯁꯨ ꯃꯆꯦꯠ ꯑꯝꯇ ꯐꯪꯗꯕꯅꯤꯅ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗꯕ." ꯂꯩꯅꯥ ꯔꯤꯁꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯀꯧꯔꯛꯏ, "ꯗꯗꯥ." ꯍꯟꯗꯛꯇꯤ ꯔꯤꯁꯤꯁꯨ ꯂꯩꯅꯥꯒꯤ ꯃꯤꯠ ꯑꯅꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯔꯣ ꯇꯥꯔꯒꯦ ꯍꯥꯏꯕꯒꯨꯝꯅ꯫ ꯂꯩꯅꯥ ꯃꯕꯨꯡꯅ ꯍꯥꯏꯕ ꯃꯄꯥꯕꯨꯡꯅ ꯉꯥꯡꯕ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯃꯌꯥꯝꯗꯣ ꯔꯤꯁꯤꯗ ꯂꯣꯏꯅ ꯑꯃꯐꯥꯎ ꯆꯤꯊꯗ ꯈꯪꯍꯜꯂꯤ꯫ ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯔꯛꯄꯗ ꯀꯞꯆꯦꯠꯄꯤꯗꯣ ꯑꯃꯨꯛ ꯀꯞꯂꯦ꯫ ꯔꯤꯁꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯃꯨꯟꯅ ꯇꯥꯏ, ꯃꯤꯀꯨꯞ ꯈꯔ ꯋꯥ ꯉꯥꯡꯗ ꯇꯨꯃꯤꯟ ꯂꯩꯔꯨꯔꯒ ꯃꯈꯨꯠ ꯈꯨꯕꯥꯛꯇꯣ ꯇꯤꯡꯊꯣꯔꯛꯏ꯫ ꯂꯩꯅꯥ ꯃꯄꯤꯅ ꯆꯣꯠꯂꯕ ꯃꯤꯠꯁꯅꯥ ꯑꯅꯤꯅ ꯔꯤꯁꯤꯒꯤ ꯃꯈꯨꯕꯥꯛꯇ ꯌꯦꯡꯂꯤ꯫ ꯆꯤꯡꯅꯕ ꯑꯃꯠꯇ ꯂꯩꯇ ꯂꯩꯅꯥꯁꯨ ꯃꯈꯨꯠ ꯃꯆꯥꯗꯣ ꯔꯤꯁꯤꯒꯤ ꯈꯨꯕꯥꯝꯅꯨꯡꯗ ꯊꯝꯃꯛꯏ꯫ ꯄꯤꯔꯛꯂꯤꯕ ꯃꯈꯨꯠ ꯃꯆꯥꯗꯣ ꯆꯦꯅ ꯄꯥꯏꯁꯤꯜꯂꯒ ꯑꯇꯞꯄ ꯈꯣꯟꯖꯦꯜꯗ, "ꯅꯨꯡꯁꯤꯕꯁꯦ ꯑꯍꯣꯡꯕ ꯅꯥꯏꯕ, ꯀꯅꯥꯒꯤ ꯃꯐꯝꯗꯗꯤ ꯀꯩꯁꯨ ꯂꯩꯇꯕ ꯑꯃꯒꯨꯝ ꯈꯜꯂꯝꯕ ꯌꯥꯏ. ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯗꯤ ꯑꯍꯣꯡꯕ ꯅꯥꯏꯍꯜꯂꯒ ꯍꯣꯡꯗꯣꯛ ꯍꯣꯟꯖꯤꯟ ꯇꯧꯕ ꯑꯩ ꯉꯝꯂꯣꯏ. ꯅꯨꯡꯁꯤꯕꯁꯨ ꯀꯠꯊꯣꯛꯄꯁꯨ ꯉꯝꯂꯣꯏ. ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯕꯁꯦ ꯅꯪꯒꯤ ꯊꯃꯣꯏꯗꯅꯤ. ꯑꯇꯩ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯑꯃꯠꯇ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯌꯦꯡꯗꯦ, ꯃꯤꯇꯥꯗꯦ. ꯑꯩꯒꯤ ꯊꯃꯣꯏꯅ ꯅꯪꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕꯁꯤꯕꯨ ꯑꯅꯦꯝ ꯑꯋꯥꯡ ꯈꯥꯏꯔꯤꯕ ꯁꯃꯥꯖꯁꯤꯅ ꯊꯤꯡꯕ ꯉꯝꯒꯗ꯭ꯔꯅꯦ? ꯗꯗꯥ, ꯅꯪ ꯑꯩꯕꯨ ꯃꯤꯔꯥꯏꯒꯅꯨ. ꯑꯩ ꯗꯗꯥꯒꯤꯗꯃꯛ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯞꯈꯤ. ꯂꯝꯍꯦꯟꯕꯤꯁꯨ ꯍꯥꯏꯁꯅꯨ, ꯍꯥꯏꯕ ꯏꯟꯗꯕꯤꯁꯨ ꯍꯥꯏꯁꯅꯨ. ꯄꯨꯝꯅꯃꯛ ꯑꯣꯏꯕ ꯉꯝꯒꯅꯤ ꯑꯩ." ꯔꯤꯁꯤ ꯃꯈꯨꯠ ꯑꯅꯤꯅ ꯂꯩꯅꯥꯒꯤ ꯃꯃꯥꯏꯗ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯃꯄꯤ ꯇꯞꯅ ꯇꯩꯊꯣꯛꯄꯤ꯫ "ꯀꯞꯀꯅꯨ. ꯑꯩꯁꯦ ꯊꯥꯖꯗꯕ꯭ꯔꯥ? ꯁꯛꯂꯣꯟ ꯌꯥꯝꯕ, ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥ ꯌꯥꯝ ꯉꯥꯡꯕ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯋꯥ ꯃꯌꯥꯝꯁꯦ ꯅꯪ ꯆꯨꯔꯣꯜꯅꯦ ꯈꯟꯕ꯭ꯔꯥ? ꯆꯨꯔꯣꯜ ꯅꯠꯇꯦ. ꯊꯥꯖꯧ. ꯑꯩꯕꯨ ꯊꯥꯖꯧ. ꯑꯇꯩꯅ ꯊꯥꯖꯗ꯭ꯔꯕꯁꯨ ꯑꯩꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯪꯅꯗꯤ ꯊꯥꯖꯕꯤꯌꯨ. ꯑꯩ ꯂꯣꯏꯅ ꯊꯦꯡꯅꯒꯦ. ꯅꯪꯒꯤꯗꯃꯛ ꯂꯣꯏꯅ ꯊꯦꯡꯅꯒꯦ. ꯑꯗꯣ ꯅꯪꯒꯤ ꯕꯕꯥ ꯑꯃꯗꯤ ꯇꯥꯃꯣ ꯑꯅꯤꯅ ꯆꯩꯕꯗ ꯀꯞꯀꯅꯨ. ꯑꯩꯒꯤ ꯂꯣꯏꯅꯩ ꯍꯥꯏꯕꯒꯤ ꯆꯩꯔꯁꯨ ꯑꯩ ꯁꯥꯎꯗꯦ. ꯆꯩꯁꯅꯨ. ꯅꯪ ꯊꯧꯅꯥ ꯐꯕꯤ ꯑꯣꯏꯔꯒ ꯂꯩꯌꯨ. ꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯗ꯭ꯔꯤꯐꯥꯎ ꯅꯪ ꯑꯋꯥꯕ ꯂꯣꯠꯁꯤꯜꯂꯒ ꯈꯥꯡꯕ ꯇꯥꯕꯅꯤ. ꯂꯥꯏꯔꯕ ꯃꯄꯣꯛꯅꯤ. ꯑꯩꯗꯤ ꯑꯋꯥꯕꯅ ꯄꯨꯟꯁꯤꯁꯦ ꯌꯣꯝꯁꯤꯜꯂꯒ ꯍꯤꯡꯂꯛꯄꯅꯤ. ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯇꯤꯛ ꯆꯥꯗ꯭ꯔꯤ. ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯂꯣꯏ. ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯒ ꯅꯪ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯅꯕ ꯑꯩ ꯀꯟꯅ ꯍꯣꯠꯅꯈꯤꯒꯦ. ꯑꯗꯨꯐꯥꯎꯗꯤ ꯀꯞꯆꯦꯠꯄꯤ ꯑꯣꯏꯗꯅ ꯅꯪ ꯂꯩꯀꯣ. ꯑꯩꯅ ꯅꯪ ꯁꯨꯛꯊꯥ ꯊꯥꯗꯣꯛꯑꯣꯏ." ꯂꯩꯅꯥ ꯃꯀꯣꯛ ꯇꯞꯅ ꯅꯣꯝꯂꯛꯏ. ꯑꯅꯤꯗꯨꯒꯤ ꯃꯑꯣꯡꯗ ꯍꯔꯤꯁ ꯐꯔꯛ ꯐꯨꯔꯛꯂꯦ. "ꯀꯩꯅꯣ, ꯂꯝꯕꯤꯅꯤꯀꯣ, ꯚꯥꯏꯔꯦꯜ ꯆꯠꯆꯅꯤꯌꯦ. ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯃꯜꯂꯤꯀꯣ, ꯃꯇꯥꯡ ꯆꯥꯗꯦ." ꯍꯔꯤꯁꯅ ꯀꯥꯔꯟ ꯇꯥꯔꯛꯄꯗ ꯏꯀꯥꯏꯕ ꯀꯩꯕ ꯑꯅꯤꯗꯣ ꯐꯠ ꯐꯠ ꯍꯟꯗꯣꯛꯅꯩ꯫ ꯂꯩꯅꯥ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯃꯄꯤ ꯇꯩꯊꯣꯛꯆꯔꯤ ꯃꯊꯟꯇ꯫ ꯔꯤꯁꯤ ꯍꯧꯖꯤꯛꯇ ꯎꯔꯛꯏ ꯂꯩꯅꯥꯒꯤ ꯄꯥꯝꯕꯣꯝꯗ ꯆꯩꯐꯝ ꯃꯃꯤ ꯇꯥꯔꯤꯕꯗꯣ꯫ ꯈꯨꯗꯥꯡꯗꯣ ꯇꯥꯞ ꯄꯥꯏꯗꯨꯅ ꯑꯃꯨꯛ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯍꯜꯂꯤ꯫ "ꯁꯤꯗꯤ ꯀꯩꯗꯧꯔꯤꯕ?" ꯂꯩꯅꯥꯁꯨ ꯃꯃꯤ ꯇꯥꯔꯤꯕꯗꯣ ꯌꯦꯡꯂꯒ, "ꯉꯔꯥꯡ ꯇꯥꯃꯣꯆꯥꯅ ꯆꯩꯅ ꯀꯟꯕꯒꯤꯅꯤ." ꯋꯥꯗꯨ ꯇꯥꯕꯗ ꯔꯤꯁꯤ ꯅꯨꯡꯉꯥꯏꯖꯗꯦ, ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯂꯛꯅꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯅꯨꯄꯤꯗ ꯆꯩꯐꯝ ꯇꯥꯈꯩ ꯐꯨꯕꯤꯕꯁꯤꯗꯤ ꯃꯄꯨ ꯑꯩ ꯁꯥꯎꯒꯦ ꯇꯧꯏ." ꯂꯩꯅꯥ ꯔꯤꯁꯤꯕꯨ ꯐꯨꯔꯛꯏ. "ꯐꯥꯒꯤꯗꯣ ꯃꯇꯥꯡ ꯆꯥꯗꯤꯌꯦ." "ꯐꯥꯒꯤ ꯅꯠꯇꯦꯕ. ꯑꯗꯣ ꯐꯖꯅ ꯂꯩꯌꯨ ꯌꯨꯝꯗ. ꯐꯣꯟ ꯑꯣꯐ ꯊꯝꯒꯅꯨ. ꯇꯨꯃꯤꯟꯅꯁꯨ ꯂꯩꯁꯤꯟꯈꯤꯅꯨ. ꯅꯨꯡꯁꯤꯗꯤ ꯍꯥꯏꯔꯒ ꯅꯪꯅ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈꯤꯕꯁꯦ ꯑꯩ ꯇꯧꯐꯝ ꯈꯪꯗꯦꯕ. ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯥꯏꯕꯁꯨ ꯅꯪ ꯏꯜꯂꯨ." ꯑꯗꯣ ꯊꯃꯣꯏꯗ ꯁꯤꯡꯂꯕꯁꯨ ꯔꯤꯁꯤ ꯃꯥꯏꯊꯣꯡꯗꯗꯤ ꯁꯛꯐꯝ ꯑꯣꯜꯂꯤ. ꯄꯥꯈꯠꯄ ꯄꯣꯛꯇꯕ ꯅꯠꯇꯦ ꯃꯥꯁꯨ. ꯋꯥ ꯃꯈꯥ ꯇꯥꯔꯛꯇꯕꯗ ꯍꯪꯂꯛꯏ, "ꯀꯩꯗꯧꯔꯒꯦ?" ꯃꯅꯥꯛꯇ ꯂꯦꯞꯂꯤꯕꯤ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏ, "ꯅꯪꯅ ꯍꯌꯦꯡꯋꯥꯏ ꯊꯕꯛ ꯇꯧꯔꯒ ꯑꯩꯗꯤ ꯂꯥꯏꯔꯕꯅꯤꯅ ꯀꯩꯁꯨ ꯑꯣꯏꯕ ꯉꯝꯍꯧꯗ꯭ꯔꯗꯤ ꯅꯪ ꯃꯇꯝꯗꯨꯗ ꯑꯩꯕꯨ ꯍꯩꯅꯒꯗ꯭ꯔꯥ? ꯑꯩꯕꯨ ꯍꯧꯖꯤꯛ ꯅꯨꯡꯁꯤꯔꯤꯕꯁꯤꯒꯨꯝ ꯅꯨꯡꯁꯤꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪꯁꯤꯃꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯪꯖꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤ." ꯆꯤꯡꯅꯕ ꯋꯥꯉꯥꯡꯗꯨꯗ ꯂꯩꯅꯥ ꯁꯥꯎꯗꯨꯅ ꯔꯤꯁꯤꯒꯤ ꯊꯕꯥꯛꯇ ꯈꯨꯇꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯛꯊꯥꯗ ꯊꯥꯖꯤꯜꯂꯤ. "ꯑꯗꯨꯒꯤ ꯋꯥꯍꯩꯗꯣ ꯑꯩ ꯇꯥꯕ ꯄꯥꯝꯗꯦ.
ꯑꯩꯅ ꯀꯤꯕꯁꯨ ꯗꯗꯥꯅ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯈꯛꯅꯤ ꯅꯐꯝꯗꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯗꯨ ꯈꯛꯄꯤ ꯑꯇꯩ ꯑꯍꯦꯟꯕ ꯑꯃꯠꯇ ꯑꯩꯅ ꯅꯤꯔꯣꯏ ꯗꯗꯥꯅ ꯑꯩꯕꯨ ꯃꯤꯔꯥꯏꯗ ꯑꯣꯏꯔꯗꯤ ꯑꯩ ꯁꯤꯈꯤꯅꯤ ꯍꯩ ꯑꯗꯨꯃꯥꯏ ꯍꯥꯏꯅꯨ ꯌꯥꯔꯦꯁꯦꯇꯣ ꯃꯤꯅ ꯎꯔꯒꯅꯦ ꯕꯥꯞꯂꯥꯟ ꯈꯟꯅꯈ꯭ꯔꯅꯤꯕ ꯂꯝꯕꯤꯗꯁꯨ ꯃꯤ ꯆꯠꯂꯤ ꯑꯆꯧ ꯑꯋꯣꯡꯁꯤꯡꯅ ꯌꯦꯡꯅꯔꯤꯕ ꯂꯥꯛꯑꯣ ꯍꯔꯤꯁꯣꯏꯒꯅꯦ ꯑꯃꯨꯛ ꯐꯥꯎꯅꯔꯁꯤ ꯅꯥꯄꯤꯗꯣ ꯐꯖꯅ ꯑꯝꯇ ꯇꯩꯊꯣꯛ ꯑꯩꯅ ꯐꯨꯕ ꯃꯥꯜꯂꯅꯤꯕ ꯇꯥꯃꯣꯆꯥꯒ ꯄꯥꯕꯨꯡꯒꯁꯦ ꯅꯥꯄꯜ ꯌꯥꯝ ꯋꯥꯡꯉꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯈꯜꯁꯦ ꯌꯥꯝ ꯐꯠꯇꯦ ꯐꯠꯇꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯥꯌꯣꯛꯇ ꯋꯥ ꯀꯟꯅ ꯉꯥꯡꯕꯁꯨ ꯄꯥꯡꯒꯜ ꯂꯩꯇꯦ ꯁꯥꯎꯔꯤꯅꯤꯅ ꯍꯦꯛꯇ ꯊꯤꯅ ꯐꯨꯕ ꯉꯝꯃꯤ ꯔꯤꯁꯤ ꯃꯣꯃꯣꯟ ꯅꯣꯛꯅ ꯂꯩꯅꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯊꯃꯣꯏ ꯆꯦꯠꯄꯤ ꯑꯣꯏꯌꯣ ꯑꯩꯁꯨ ꯅꯪꯒꯤꯗꯃꯛ ꯊꯃꯣꯏ ꯆꯦꯠꯄ ꯃꯤꯁꯛ ꯑꯃꯗꯤꯅꯦ ꯑꯣꯏꯅꯕ ꯍꯣꯠꯅꯒꯦ ꯋꯥꯍꯩꯁꯦ ꯉꯁꯤꯁꯨ ꯍꯥꯏꯒꯦ ꯍꯌꯦꯡꯁꯨ ꯍꯥꯏꯒꯦ ꯅꯨꯡꯇꯤꯒꯤ ꯍꯥꯏꯒꯦ ꯀꯩꯒꯨꯝꯕ ꯏꯕꯥꯅꯤ ꯃꯇꯥꯡꯅ ꯃꯇꯝꯅ ꯂꯥꯞꯅꯈ꯭ꯔꯕꯁꯨ ꯑꯩꯅ ꯇꯣꯏꯅ ꯍꯥꯏꯔꯤ ꯋꯥꯍꯩꯁꯤꯗꯤ ꯅꯪꯁꯨ ꯀꯥꯎ ꯀꯥꯎꯗꯅ ꯅꯤꯡꯁꯤꯡꯉꯨꯀꯣ ꯕꯦꯝ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯆꯥꯛ ꯆꯥꯕꯗ ꯃꯅꯦꯗꯨ ꯉꯁꯥꯏ ꯌꯥꯏꯁꯅꯥꯒꯤ ꯋꯥꯐꯝꯗꯣ ꯔꯤꯁꯤꯗ ꯍꯧꯗꯣꯛꯏ ꯇꯣꯟ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯈꯨꯝꯃꯛꯏ ꯅꯦꯅꯦ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯔꯤꯁꯤ ꯃꯅꯦꯗ ꯌꯦꯡꯂꯛꯏ ꯀꯔꯤꯅꯣ ꯍꯥꯏꯕꯒꯨꯝꯅ ꯅꯦꯅꯦꯅ ꯍꯥꯏꯗꯧꯔꯤꯕ ꯋꯥꯁꯦ ꯅꯪꯕꯨ ꯆꯩꯕ ꯅꯠꯇꯦ ꯋꯥ ꯂꯣꯠꯇꯅ ꯅꯦꯅꯦꯅ ꯍꯪꯉꯤꯕꯁꯦ ꯈꯨꯝꯃꯨ ꯔꯤꯁꯤ ꯆꯃꯝꯅꯅ ꯍꯪꯂꯛꯏ ꯅꯦꯅꯦ ꯀꯩꯗꯧꯔꯒꯦ ꯃꯅꯦꯗꯨ ꯋꯥ ꯂꯣꯠꯇꯦ ꯀꯣꯏꯊꯣꯛꯅꯁꯨ ꯍꯥꯏꯗꯦ ꯑꯗꯨꯝ ꯍꯥꯏꯔꯛꯏ ꯅꯪꯒ ꯈꯪꯅꯩ ꯍꯥꯏꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯁꯤꯗ ꯉꯁꯥꯏ ꯂꯥꯛꯑꯝꯃꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅꯁꯨ ꯎꯏꯅꯦ ꯅꯦꯅꯦꯗ ꯃꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯋꯥꯗꯨꯁꯨ ꯌꯥꯝ ꯍꯥꯏꯔꯝꯃꯤ ꯔꯤꯁꯤ ꯉꯛꯅ ꯅꯦꯅꯦ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯏꯍꯦ ꯃꯃꯤꯡꯗꯤ ꯅꯦꯅꯦ ꯍꯪꯍꯧꯗ꯭ꯔꯦꯅꯦ ꯃꯃꯤꯡꯗꯣ ꯑꯔꯥꯏꯕꯅꯤ ꯅꯪ ꯋꯥꯈꯜ ꯇꯥꯗꯕ ꯑꯉꯥꯡꯁꯨ ꯅꯠꯇꯦꯗꯣ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯅꯦꯅꯦ ꯌꯥꯅꯤꯡꯗꯦ ꯇꯣꯟ ꯃꯤꯒꯤ ꯃꯆꯥꯗꯨꯅ ꯑꯗꯨꯛ ꯅꯨꯡꯁꯤꯖꯔꯤꯕꯗꯣ ꯅꯪꯅ ꯏꯂꯥꯏ ꯂꯥꯏ ꯊꯣꯛꯅ ꯇꯧꯕꯤꯔꯤꯕꯗꯣ ꯀꯔꯤꯒꯤꯅꯣ ꯀꯞꯁꯨ ꯌꯥꯝ ꯀꯞꯂꯝꯕꯅꯤ ꯑꯉꯥꯡꯗꯣ ꯔꯤꯁꯤ ꯒ꯭ꯌꯥꯟ ꯑꯃ ꯉꯥꯎꯔꯦ ꯃꯥꯒ ꯈꯪꯅꯕ ꯅꯨꯄꯤ ꯍꯥꯏꯕꯗꯨꯗ ꯉꯁꯤ ꯐꯥꯎꯕ ꯅꯨꯄꯤ ꯑꯃꯠꯇ ꯀꯣꯏꯔꯛꯇ꯭ꯔꯤ ꯍꯣꯏ ꯅꯨꯄꯤ ꯀꯌꯥꯗꯤ ꯅꯨꯡꯁꯤꯕ ꯁꯥꯔꯨꯔꯦ ꯑꯗꯨꯕꯨ ꯃꯇꯥꯡꯅ ꯃꯇꯝꯅ ꯈꯪꯅꯗꯨꯅ ꯅꯨꯡꯁꯤꯅꯕꯗꯤ ꯂꯩꯅꯥꯅ ꯑꯍꯥꯟꯕꯅꯤ ꯉꯥꯎꯁꯤꯟꯅꯔꯁꯨ ꯅꯨꯄꯤꯗ ꯂꯛꯅꯔꯁꯨ ꯀꯣꯏꯅꯕ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯗꯤ ꯍꯥꯟꯅ ꯑꯃꯠꯇ ꯂꯩꯔꯛꯇ꯭ꯔꯤꯕꯅꯤ ꯃꯥꯒ ꯈꯪꯅꯕ ꯅꯨꯄꯤ ꯂꯥꯛꯂꯝꯃꯤ ꯍꯥꯏꯔꯗꯤ ꯂꯩꯅꯥꯔ ꯍꯥꯏꯅ ꯈꯜꯂꯨꯔꯕꯁꯨ ꯅꯠꯇꯦ ꯂꯩꯅꯥ ꯃꯥꯒ ꯎꯅꯔꯨꯏ ꯉꯁꯥꯏ ꯃꯌꯨꯝꯁꯨ ꯈꯪꯕ ꯅꯠꯇꯦ ꯀꯔꯝꯅ ꯂꯥꯛꯀꯅꯤ ꯏꯉꯥꯎ ꯉꯥꯎꯅ ꯑꯃꯨꯛꯁꯨ ꯍꯪꯂꯛꯏ ꯅꯦꯅꯦ ꯀꯅꯥꯅꯣ ꯑꯩꯒ ꯈꯪꯅꯕ ꯍꯥꯏꯕꯣ ꯑꯩꯒ ꯈꯪꯅꯕ ꯅꯨꯄꯤꯗꯤ ꯑꯩꯒ ꯉꯁꯥꯏ ꯎꯅꯔꯨꯏꯗ ꯌꯨꯝꯗ ꯀꯃꯥꯏꯅ ꯂꯥꯛꯇꯣꯏꯅꯣ ꯑꯣ ꯅꯪ ꯅꯨꯄꯤꯗꯤ ꯀꯣꯏꯔꯦꯅꯦ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯀꯣꯏꯒꯗꯕ ꯑꯃ ꯅꯨꯡꯁꯤꯅꯒꯗꯕ ꯑꯃꯅꯦ ꯐꯖꯅ ꯂꯣꯏꯅꯧꯅꯦ ꯅꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯃꯁꯨ ꯈꯪꯅꯕꯗꯣ ꯇꯧꯒꯅꯨ ꯅꯦꯅꯦ ꯄꯥꯝꯗꯦꯀꯣ ꯍꯧꯖꯤꯛ ꯈꯪꯅꯔꯤꯕ ꯅꯨꯄꯤꯗꯣ ꯀꯣꯏꯗ ꯑꯣꯏꯔꯗꯤꯅꯦ ꯀꯩꯗꯧꯕꯒꯤ ꯃꯤꯒꯤ ꯃꯁꯥꯗꯣ ꯍꯥꯟꯅ ꯀꯣꯏꯔꯨꯔꯤꯅꯣ ꯃꯅꯦꯅ ꯁꯥꯎꯒꯠꯂꯛꯄꯗꯅ ꯍꯦꯟꯅ ꯉꯥꯎꯈ꯭ꯔꯦ ꯔꯤꯁꯤꯗꯤ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯂꯗꯨꯅ ꯈꯖꯤꯛꯁꯨ ꯅꯣꯛꯊꯣꯔꯛꯂꯦ ꯅꯦꯅꯦ ꯀꯅꯥꯅ ꯀꯩ ꯍꯥꯏꯖꯤꯜꯂꯛꯑꯒꯦꯕ ꯑꯩ ꯅꯨꯄꯤ ꯑꯃꯗꯤ ꯍꯦꯟꯅ ꯀꯣꯏꯗꯤꯌꯦ ꯅꯦꯅꯦꯗ ꯍꯥꯟꯅ ꯍꯥꯏꯍꯧꯗꯕꯒꯤꯗꯤ ꯅꯌꯥꯇꯣꯟ ꯂꯥꯟꯖꯔꯦ ꯑꯗꯨꯒ ꯀꯅꯥꯅꯣꯕ ꯑꯩꯈꯣꯏꯗ ꯂꯥꯛꯑꯝꯃꯒ ꯍꯤꯒꯥꯏ ꯋꯥ ꯇꯧꯔꯝꯃꯤ ꯅꯨꯄꯤꯗꯨꯕꯨ ꯅꯠꯇ꯭ꯔꯒꯅ ꯅꯦꯅꯦꯒꯤ ꯃꯪꯗꯒ ꯑꯣꯏꯔꯝꯅꯤꯀꯣ ꯑꯍꯜ ꯑꯣꯏꯔꯛꯄꯒꯤ ꯏꯉꯥꯎ ꯉꯥꯎꯔꯕ ꯅꯦꯅꯦꯁꯨ ꯔꯤꯁꯤꯅ ꯅꯣꯛꯂꯒ ꯀꯩꯁꯨ ꯊꯧꯁꯥꯗꯕꯗꯨꯗ ꯃꯅꯦꯗꯣ ꯑꯃꯨꯛꯁꯨ ꯆꯩꯔꯛꯏ ꯇꯣꯟ ꯉꯥꯎꯁꯤꯟꯅꯒꯅꯨ ꯅꯦꯅꯦ ꯅꯪꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯏ ꯏꯁꯥꯒꯤ ꯊꯥꯛ ꯌꯦꯡꯂꯒ ꯊꯕꯛ ꯇꯧ ꯉꯝꯂꯣꯏꯗꯕ ꯐꯪꯂꯣꯏꯗꯕ ꯄꯣꯠꯁꯛꯇꯤꯅꯦ ꯄꯥꯝꯂꯨꯅꯨ ꯋꯥꯔꯒ ꯇꯣꯛꯀꯅꯤ ꯁꯪꯒ ꯆꯥꯎꯕ ꯃꯈꯣꯏꯅ ꯂꯥꯏꯔꯕ ꯁꯪꯒ ꯑꯃꯠꯇ ꯂꯩꯖꯗꯕ ꯑꯩꯈꯣꯏꯒ ꯀꯔꯤꯁꯨ ꯃꯔꯤ ꯂꯩꯅꯅꯤꯡꯉꯣꯏ ꯃꯈꯣꯏꯗꯤꯅꯦ ꯇꯧꯒꯦꯗ ꯉꯝꯕꯅꯤ ꯇꯨꯡꯒꯤꯁꯨ ꯈꯜꯂꯨ ꯂꯥꯏꯔꯔꯁꯨꯅꯦ ꯏꯖꯠ ꯂꯩꯅ ꯍꯤꯡꯒꯗꯕꯅꯤ ꯅꯦꯅꯦꯅ ꯍꯥꯏꯔꯤꯁꯦ ꯅꯨꯄꯤꯗꯣ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯈꯪꯗꯦ ꯃꯅꯨꯡ ꯃꯄꯥꯟ ꯑꯅꯤ ꯂꯣꯡꯕ ꯃꯤꯑꯣꯏꯕꯅꯤꯗꯣ ꯃꯥꯒꯤ ꯅꯨꯡꯒꯤ ꯁꯛꯇꯝꯅ ꯀꯔꯝꯕꯅꯣ ꯍꯥꯏꯕꯗꯨ ꯎꯕ ꯅꯠꯇꯦ ꯅꯦꯅꯦꯅ ꯄꯥꯝꯕꯗꯤ ꯏꯃꯨꯡꯒꯤ ꯌꯨꯝꯂꯩꯃ ꯑꯣꯏꯔꯒꯗꯕꯤ ꯄꯥꯝꯃꯤ ꯃꯅꯦ ꯃꯀꯨꯗ ꯅꯣꯛꯂꯨꯛꯄ ꯏꯪ ꯇꯞꯄ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯆꯥꯎꯈꯠꯄꯒꯤ ꯂꯝꯖꯦꯜꯗ ꯃꯥꯡ ꯊꯥꯕ ꯇꯥꯟꯅꯔꯤꯕ ꯃꯈꯣꯏꯗꯨꯒꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯁꯤꯒ ꯈꯦꯠꯅꯩ ꯇꯨꯡꯗꯅꯦ ꯍꯩꯅꯔꯛꯑꯣꯏ ꯇꯣꯟ ꯅꯪ ꯃꯨꯟꯅ ꯈꯜꯂꯨ ꯑꯐ ꯐꯠꯇ ꯀꯔꯤꯅꯣ ꯈꯪꯂꯕꯅꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕ ꯑꯉꯥꯡꯒꯨꯝ ꯏꯉꯥꯎ ꯉꯥꯎꯁꯤꯟꯅꯒꯅꯨ ꯍꯟꯗꯛꯇꯤ ꯔꯤꯁꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯂꯛꯈꯤꯗ꯭ꯔꯦ ꯂꯥꯛꯂꯝꯂꯤꯕ ꯅꯨꯄꯤꯁꯦ ꯀꯅꯥꯅꯣ ꯍꯥꯏꯅ ꯃꯀꯣꯛꯇ ꯎꯔꯨ ꯎꯔꯨ ꯂꯩꯈꯩ ꯈꯜꯂꯤ
ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯋꯥꯐꯝꯗꯤ ꯔꯤꯁꯤꯒꯤ ꯃꯀꯣꯛ ꯃꯆꯥꯗꯨꯗꯅ ꯆꯨꯡꯗꯦ, ꯑꯀꯤꯕꯁꯨ ꯐꯥꯎꯗꯦ꯫ ꯆꯥꯛꯇꯨ ꯆꯥꯕ ꯇꯣꯛꯂꯒ ꯀꯥꯗ ꯆꯪꯉꯛꯂꯦ꯫ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯍꯔꯤꯁꯇ ꯀꯣꯜ ꯇꯧꯏ꯫ ꯔꯤꯡ ꯆꯠꯄꯒ ꯐꯠ ꯍꯦꯛꯇ ꯄꯥꯏꯔꯛꯏ ꯑꯃꯗꯨꯁꯨ꯫ ꯀꯩ ꯅꯨꯃꯤꯠꯅꯣꯍꯦ ꯅꯨꯄꯥꯗ ꯀꯣꯜ ꯇꯧꯔꯛꯏꯁꯤꯅ? ꯋꯦꯇꯤꯡ ꯂꯩꯔꯝꯗ꯭ꯔꯤꯁꯤꯅ ꯀꯩꯒꯤꯅꯣ? ꯃꯤꯔꯥꯏꯕꯤꯔꯕꯣ ꯍꯥ? ꯍꯧꯖꯤꯛꯇꯤ ꯃꯤꯔꯥꯏꯔꯁꯨ ꯀꯩꯝ ꯀꯤꯕꯤꯗ꯭ꯔꯦꯗ꯫ ꯏꯅꯦꯝꯄꯣꯛꯅ ꯌꯥꯔꯤꯕꯣ? ꯏꯌꯥ ꯅꯨꯡꯁꯤꯕ ꯑꯁꯤꯅ ꯑꯃꯨꯛꯇꯩꯕ ꯆꯥꯕ ꯄꯤꯊꯛꯄꯣ ꯂꯨꯅꯕꯨ ꯇꯧꯕꯣ ꯑꯩꯁꯦ ꯃꯌꯥꯅꯤ ꯍꯥꯏꯕꯗꯨꯗ ꯍꯔꯥꯎꯕꯗ ꯑꯃꯨꯛꯇꯩꯕ ꯂꯣꯏꯔꯝꯅꯤꯗ꯫ ꯌꯥꯎꯉꯤꯟꯗꯧꯕ ꯅꯨꯄꯥ ꯌꯥꯝ ꯃꯥꯜꯂꯦꯗ꯫ ꯑꯩꯒꯤ ꯋꯥꯇꯣꯛꯁꯤꯅꯦ ꯇꯧꯊꯣꯛꯇꯅ ꯀꯣꯜ ꯇꯧꯔꯛꯏꯁꯤꯕꯨ ꯀꯩ ꯍꯥꯏꯅꯤꯡꯕ ꯂꯩꯒꯦꯕ ꯅꯌꯥꯝꯕꯗ? ꯉꯁꯥꯏ ꯎꯅꯗ ꯉꯥꯏꯔꯤ ꯄꯦꯟꯗ꯭ꯔꯕꯣ ꯑꯃꯨꯛ ꯎꯅꯅꯕ ꯄ꯭ꯂꯥꯟ ꯁꯤꯜꯂꯛꯑꯣ ꯍꯥꯏꯕ꯭ꯔꯕ? ꯚꯥꯏ ꯋꯥꯊꯤ ꯇꯣꯛꯑꯣꯃꯤ꯫ ꯌꯨꯝꯗ ꯅꯨꯄꯤ ꯑꯃ ꯆꯪꯉꯛꯏꯁꯦ ꯀꯅꯥꯅꯣ ꯑꯝꯇ ꯊꯤꯗꯣꯛ꯫ ꯍꯥꯔꯤꯁ ꯃꯃꯤꯠ ꯈꯪꯂꯥꯎ ꯂꯥꯎꯊꯣꯛꯑꯒ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯌꯨꯝꯗ ꯂꯩꯔꯅꯤ ꯍꯟꯕ ꯉꯝꯂꯔꯣꯏ ꯀꯥꯏ ꯂꯥꯛꯑꯕꯣ? ꯀꯅꯥꯅꯣꯕ ꯅꯨꯄꯤꯗꯣ? ꯑꯣꯟꯊꯣꯛꯅ ꯆꯣꯞꯄꯦꯗ꯫ ꯋꯥꯁꯦ ꯁꯤꯔꯤꯌꯁ ꯇꯥꯅ ꯑꯝꯇ ꯁꯥꯟꯅꯁꯤꯕ꯫ ꯅꯨꯄꯤꯁꯦ ꯀꯅꯥꯅꯣ ꯊꯤꯁꯦ ꯍꯥꯏꯔꯤꯅꯦ ꯑꯩꯒꯤꯁꯦ꯫ ꯅꯦꯅꯦꯗ ꯀꯩꯅꯣ ꯌꯥꯝ ꯍꯥꯏꯔꯝꯕ ꯃꯥꯜꯂꯦ꯫ ꯑꯩ ꯃꯨꯟꯅꯗꯤ ꯍꯪꯖꯤꯟꯗ꯭ꯔꯕ꯫ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯕꯗ ꯉꯥꯡꯉꯛꯏꯅꯤ ꯅꯦꯅꯦꯅ꯫ ꯑꯁ ꯅꯪꯒꯤ ꯂꯥꯏꯕꯛꯁꯤꯗꯤ ꯄꯨꯔꯥ ꯃꯣꯗꯔꯟ ꯀ꯭ꯔꯤꯁꯅꯒꯤ ꯂꯥꯏꯕꯛꯅꯤ꯫ ꯑꯗꯨꯉꯩꯅ ꯃꯕꯨꯡꯉꯣ ꯀ꯭ꯔꯤꯁꯅꯒꯤ ꯅꯨꯡꯁꯤꯔꯕ ꯕꯥꯁꯤꯒꯤ ꯁꯨꯔꯗ ꯂꯩꯀꯥꯏꯒꯤ ꯔꯙꯥ ꯃꯌꯥꯝꯅ ꯉꯥꯎꯖꯕ, ꯍꯧꯖꯤꯛꯅ ꯔꯤꯁꯤꯌꯣꯂꯣꯖꯤꯒꯤ ꯊꯤꯑꯣꯔꯤꯗ ꯀꯦꯇꯨꯀꯤ ꯃꯌꯥꯝꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯖꯕ꯫ ꯋꯥ ꯀꯔꯤꯗꯕꯨ ꯈꯦꯅꯔꯤꯕꯒꯤ ꯁꯨꯙꯤꯔ ꯁꯥꯍꯦꯕ? ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯦꯝꯅꯗꯣꯏꯔ ꯅꯪ? ꯍꯔꯤꯁ ꯀꯩꯝꯇ ꯊꯧꯁꯥꯗꯦ ꯁꯠ ꯍꯦꯛꯇ ꯍꯥꯏꯔꯛꯏ꯫ ꯑꯁ ꯌꯥꯏꯁꯅꯥꯔ ꯏꯂꯤꯖꯥꯔ ꯑꯣꯏꯔꯝꯅꯤ, ꯑꯗꯨꯕꯨ ꯑꯗꯨꯛ ꯂꯨꯝ ꯈꯜꯂꯤꯗꯨ ꯀꯩꯒꯤꯅꯣ? ꯃꯣꯏꯅꯤ ꯃꯅꯨꯡꯗ ꯑꯃ ꯀꯟꯐꯥꯔꯝ ꯇꯥꯔꯕꯅꯤ꯫ ꯌꯥꯝ ꯉꯝꯃꯤꯅꯦ ꯌꯨꯝꯗꯒ ꯂꯥꯛꯁꯤꯟꯗꯅ꯫ ꯍꯌꯦꯡ ꯁ꯭ꯀꯨꯜꯗ ꯅꯩꯒꯦ ꯑꯩ꯫ ꯅꯦꯅꯦꯗ ꯑꯩꯒ ꯈꯪꯅꯩ ꯀꯥꯏꯅ ꯌꯥꯝ ꯍꯥꯏꯔꯝꯃꯤ ꯍꯥꯏ꯫ ꯇꯧꯒꯣꯗꯅ ꯐ꯭ꯂꯠꯇꯣ ꯃꯦꯁꯦꯖꯇ ꯂꯞ ꯏꯃꯣꯖꯤ ꯊꯥꯖꯤꯟꯒꯣꯕ ꯌꯥꯝꯅ꯫ ꯍꯥꯠꯀꯤ ꯃꯄꯨ ꯂꯩꯇ꯭ꯔꯤꯉꯩꯗ ꯈꯜꯂꯛꯅꯕꯅꯤ ꯀꯩꯅꯣ꯫ ꯑꯩ ꯀꯩ ꯑꯍꯦꯟꯕ ꯍꯥꯏꯈꯤꯒꯦꯕ ꯃꯣꯏꯗ? ꯍꯥꯏꯗ꯭ꯔꯁꯨ ꯊꯃꯣꯏ ꯃꯄꯨ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯈꯔ ꯆꯣꯞꯄꯨꯔꯤꯗꯨꯗꯤ ꯅꯪ꯫ ꯌꯥꯔꯦꯗ ꯅꯪ ꯑꯗꯒꯤ ꯇꯨꯃꯤꯟ ꯂꯩꯍꯧꯔꯣ꯫ ꯑꯗꯣ ꯚꯥꯏ, ꯂꯩꯅꯥꯍꯣꯏ ꯐꯦꯃꯤꯂꯤꯁꯦ ꯈꯔ ꯏꯒꯣ ꯂꯩ ꯃꯥꯜꯂꯦ꯫ ꯑꯜꯚꯤꯅꯥꯅ ꯍꯥꯏꯔꯛꯄꯗ ꯂꯩꯅꯥꯁꯦ ꯍꯟꯗꯛ ꯈꯔ ꯉꯥꯡꯕꯤꯔ ꯃꯥꯜꯂꯦ꯫ ꯑꯗꯨ ꯂꯩꯅꯥꯅ ꯍꯥꯏꯔꯛꯇ꯭ꯔꯤꯕꯣ ꯅꯉꯣꯟꯗ? ꯍꯥꯏꯔꯛꯑꯦ꯫ ꯑꯩ ꯅꯨꯡꯁꯤꯕꯗ ꯀꯩꯝꯇ ꯀꯤꯗꯦ ꯚꯥꯏ꯫ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯤ ꯃꯍꯥꯛꯇꯣ ꯈꯛꯅꯤ ꯑꯩꯅ ꯄꯥꯝꯕ꯫ ꯁꯤ ꯅꯠꯇꯕ ꯑꯍꯦꯟꯕ ꯑꯝꯇ ꯑꯩ ꯄꯥꯝꯗꯦ꯫ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯗꯕ ꯉꯝꯃꯣꯏ꯫ ꯂꯛꯅꯕꯁꯨ ꯅꯠꯇꯦ, ꯃꯥꯕꯨ ꯁꯥꯟꯅꯕꯁꯨ ꯅꯠꯇꯦ꯫ ꯁꯦꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤ꯫ ꯅꯨꯡꯁꯤꯕꯕꯨ ꯑꯋꯥ ꯃꯅꯦꯝꯒꯤ ꯊꯥꯛ ꯈꯥꯏꯗꯨꯅ ꯀꯠꯊꯣꯛꯄꯗꯣ ꯑꯩꯗꯤ ꯉꯝꯃꯣꯏ꯫ ꯍꯔꯤꯁ ꯐꯥꯒꯤ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯁꯥꯟꯅꯖꯕ ꯃꯔꯨꯞꯀꯤ ꯑꯄꯥꯝꯕꯗꯣ ꯃꯍꯥꯛꯁꯨ ꯌꯥꯏ꯫ ꯄꯨꯛꯅꯤꯡ ꯁꯣꯟꯊꯗꯅꯕ ꯋꯥꯍꯩ ꯀꯌꯥꯁꯨ ꯍꯥꯏꯕꯤꯔꯛꯏ꯫ ꯅꯨꯡꯁꯤꯖꯕ ꯃꯔꯨꯞꯀꯤꯗꯃꯛ ꯍꯔꯤꯁ ꯁꯤꯕ ꯐꯥꯎꯕ ꯉꯝꯒꯗꯕ ꯃꯤꯁꯛꯅꯤ꯫ ꯃꯇꯝ ꯆꯨꯞꯄꯗ ꯔꯤꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅꯇ ꯂꯩꯔꯛꯄꯅꯤ꯫ ꯃꯔꯨꯞ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯁꯤꯗꯤ ꯑꯇꯥꯡꯕꯅꯤ꯫ ꯊꯦꯝꯖꯤꯟꯕꯤꯌꯣ ꯅꯪꯅ ꯈꯔ ꯀꯞꯄꯤ ꯍꯥꯏꯕꯅꯤ ꯌꯥꯝꯅ꯫ ꯐꯔꯦ ꯊꯝꯃꯒꯦ ꯑꯩꯁꯨ꯫ ꯑꯗꯣ ꯍꯌꯦꯡ ꯈꯔ ꯉꯟꯅ ꯂꯥꯛꯑꯣ꯫ ꯕꯥꯏꯑꯣꯒꯤ ꯅꯣꯠꯁ ꯈꯔ ꯇ꯭ꯌꯨꯁꯟꯗ ꯄꯤꯕꯒꯤ ꯂꯩꯕꯅꯦꯕ, ꯑꯗꯨ ꯖꯦꯔꯣꯛꯁ ꯇꯧꯁꯦ ꯅꯪꯒꯤ꯫ ꯑꯩꯗꯤ ꯄꯥꯅꯤꯡꯗꯦꯕ, ꯂꯥꯏꯔꯤꯛ ꯊꯋꯥꯏ ꯌꯥꯎꯕ ꯅꯪ ꯄꯥꯎ꯫ ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯁꯤꯜꯂꯛꯑꯔꯣꯏ ꯁꯤꯗꯩꯗꯤ꯫ ꯔꯤꯁꯤ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯔꯛꯏ꯫ ꯏꯇꯥꯎ ꯅꯨꯡꯁꯤꯕ, ꯅꯪ ꯂꯩꯔꯝꯗ꯭ꯔꯗꯤ ꯑꯩ ꯄꯨꯟꯁꯤꯁꯦ ꯇꯪꯈꯥꯏꯗ ꯁꯤꯗꯧ ꯃꯥꯜꯂꯦ꯫ ꯑꯗꯨ ꯑꯣꯏꯒꯅ ꯅꯇꯨꯗ ꯑꯩꯅ ꯍꯦꯜꯂꯦ ꯍꯥꯏꯔꯛꯎꯅꯦ ꯅꯨꯡꯁꯤꯕ꯫ ꯔꯤꯁꯤ ꯅꯣꯛꯂꯒ ꯑꯍꯦꯟꯕ ꯂꯩꯇꯦ꯫ ꯈꯪꯉꯦ ꯌꯥꯔꯦ ꯊꯝꯃꯒꯦ꯫ ꯈꯗꯥꯡꯁꯦ ꯅꯨꯄꯤꯗ ꯊꯥꯗꯅꯕ ꯈꯔ ꯈꯥꯛꯀꯦ꯫ ꯂꯥꯏꯔꯤꯛ ꯇꯧꯖꯔꯣ꯫ ꯑꯣꯀꯦ ꯕ꯭ꯔꯣ꯫ ꯑꯅꯤꯗꯨ ꯀꯣꯜ ꯊꯝꯅꯈ꯭ꯔꯦ꯫ ꯀꯣꯜꯗꯒꯤ ꯃꯥꯏ ꯑꯣꯟꯊꯣꯔꯛꯄꯒ ꯔꯤꯁꯤ ꯂꯩꯅꯥꯗ ꯃꯦꯁꯦꯖ ꯑꯃ ꯊꯥꯖꯤꯜꯂꯤ꯫ ꯄꯨꯡ 13ꯗ ꯃꯦꯁꯦꯖ ꯊꯥꯔꯛꯀꯦ, ꯂꯥꯏꯔꯤꯛ ꯄꯥꯊꯣꯛ꯫ ꯑꯩꯁꯨ ꯄꯥꯒꯦ꯫ ꯑꯉꯥꯡ ꯀꯞꯆꯦꯠꯄꯤ꯫ ꯗꯤꯂꯤꯚꯔ ꯇꯧꯈ꯭ꯔꯦ, ꯁꯤꯟꯗꯤ ꯇꯧꯗ꯭ꯔꯦ꯫ ꯔꯤꯁꯤ ꯐꯣꯟꯗꯨ ꯅꯥꯊꯩꯔꯒ ꯊꯝꯈ꯭ꯔꯒ ꯃꯍꯩꯗ ꯑꯃꯨꯛ ꯄꯨꯛꯅꯤꯡ ꯆꯣꯏꯊꯣꯛꯇꯅ ꯉꯥꯏꯍꯥꯛ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯃꯥꯏ ꯇꯥꯊꯣꯛꯂꯨꯔꯒ ꯂꯩꯅꯥꯁꯨ ꯕꯥꯠꯔꯨꯝꯗꯒꯤ ꯊꯣꯔꯛꯄꯗ ꯉꯥꯏꯔꯤ꯫ ꯃꯦꯁꯦꯖ ꯂꯥꯛꯄꯒꯤ ꯚꯥꯏꯕ꯭ꯔꯦꯁꯟꯗꯨꯗ ꯄ꯭ꯔꯕꯔ ꯆꯪꯁꯤꯜꯂ ꯌꯦꯡꯂꯤ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯨꯗ ꯃꯣꯃꯣꯟ ꯅꯣꯛꯆꯩ ꯃꯥꯁꯨ꯫ ꯍꯜꯂꯨꯗ꯭ꯔꯦ ꯃꯦꯁꯦꯖꯇꯤ꯫ ꯃꯥꯁꯨ ꯍꯥꯏꯕ ꯏꯟꯗꯨꯅ ꯁ꯭ꯇꯗꯤ ꯇꯦꯕꯜ ꯃꯃꯥꯡꯗ ꯆꯪꯁꯤꯜꯂꯒ ꯃꯊꯧ ꯇꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯛꯁꯤꯟꯅꯕꯗꯤ ꯍꯦꯜꯂꯛꯂꯤ꯫ ꯂꯩꯅꯥꯁꯨ ꯇꯨꯃꯤꯟ ꯃꯕꯨꯡ ꯎꯗ꯭ꯔꯤꯉꯩ ꯔꯤꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯅꯣꯡꯃ ꯅꯤꯅꯤꯗꯨꯗꯤ ꯑꯌꯦꯠꯄ ꯑꯃꯠꯇ ꯌꯥꯎꯗ ꯑꯅꯤꯗꯨ ꯂꯩꯔꯝꯃꯤ꯫ ꯁ꯭ꯀꯨꯜꯗꯁꯨ ꯅꯨꯡꯇꯤꯒꯤ ꯎꯅꯩ, ꯐꯥꯒꯤ ꯇꯧꯅꯩ, ꯂꯛꯅꯩ꯫ ꯑꯃꯨꯛꯁꯨ ꯁꯥꯎꯅꯩ꯫ ꯁ꯭ꯀꯨꯜꯗꯨꯗ ꯇꯝꯂꯤꯕ ꯃꯌꯥꯝꯗꯣ ꯔꯤꯁꯤꯒ ꯂꯩꯅꯥꯒ ꯈꯪꯅꯩ ꯍꯥꯏꯕ ꯑꯅꯝꯕꯅ ꯈꯪꯅꯔꯕꯅꯤꯅ
ꯍꯥꯟꯅꯒꯨꯝ ꯔꯤꯁꯤꯗ ꯆꯪꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯣꯠꯅꯕꯗꯨꯗꯤ ꯇꯧꯔꯛꯇ꯭ꯔꯦ꯫ ꯀꯦꯟꯇꯤꯟꯗ ꯔꯤꯁꯤꯁꯨ ꯂꯥꯡꯕꯗꯣ ꯍꯟꯈ꯭ꯔꯦ꯫ ꯔꯤꯁꯦꯁꯇ ꯂꯩꯅꯥꯒꯤ ꯃꯅꯥꯛꯇ ꯂꯩꯗꯣꯏꯗ ꯇꯧꯔꯒ ꯂꯩ꯫ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯂꯥꯏꯔꯤꯛ ꯄꯥꯃꯤꯟꯅꯩ꯫ ꯔꯤꯁꯤ ꯂꯩꯅꯥꯕꯨꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯦꯌꯔ ꯂꯧꯕꯤꯕ ꯍꯧꯔꯛꯂꯦ꯫ ꯅꯨꯡꯁꯤꯕꯗꯤ ꯂꯣꯏꯅꯃꯛ ꯎꯠꯇ꯭ꯔꯕꯁꯨ ꯈꯔꯗꯤ ꯎꯠꯊꯣꯔꯛꯂꯦ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯥꯕꯨ ꯁꯦꯟꯅꯕꯅ ꯃꯥꯒꯤꯗꯃꯛ ꯀꯔꯤ ꯇꯧꯕ ꯍꯥꯏꯅ ꯍꯪꯕꯤꯔꯤ꯫ ꯂꯥꯏꯔꯤꯛꯀꯤ ꯃꯔꯝꯗꯁꯨ ꯈꯪꯗꯕ ꯀꯌꯥ ꯇꯥꯛꯄꯤ꯫ ꯂꯩꯅꯥꯁꯨ ꯆꯞ ꯃꯥꯟꯅꯩ꯫ ꯔꯤꯁꯤꯒꯤꯗꯃꯛ ꯌꯥꯝꯅ ꯇꯧꯕꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯗ ꯑꯍꯦꯟꯕ ꯂꯩꯅꯗꯦ, ꯆꯥꯡ ꯑꯣꯟꯕꯗ ꯋꯥꯒꯅꯤ꯫ ꯂꯩꯅꯥꯕꯨ ꯑꯉꯥꯡ ꯃꯆꯥ ꯂꯣꯏꯅꯕꯒꯨꯝ ꯂꯛꯅꯗꯨꯅ ꯂꯣꯏꯅꯩ, ꯅꯨꯡꯁꯤꯅ ꯇꯧꯕꯤ꯫ ꯑꯅꯤꯗꯨꯒꯤ ꯅꯨꯡꯁꯤꯅꯕ ꯃꯇꯧꯗ ꯌꯥꯏꯁꯅꯥꯗꯤ ꯀꯜꯂꯛꯄꯒꯤ ꯆꯥꯡ ꯍꯦꯟꯅ ꯋꯥꯡꯍꯜꯂꯦ꯫ ꯃꯥꯒꯤ ꯑꯣꯏꯕ ꯐꯪꯗ꯭ꯔꯕ ꯔꯤꯁꯤꯅ ꯅꯨꯡꯁꯤꯖꯔꯤꯕ ꯂꯩꯅꯥꯕꯨ ꯐꯠꯇꯕ ꯑꯣꯏꯅꯕ ꯁꯤꯟꯕꯅ ꯃꯥꯒꯤ ꯃꯊꯧꯒꯨꯝꯅ ꯃꯇꯝ ꯄꯨꯝꯕꯗ ꯌꯦꯡꯁꯤꯜꯂꯤ꯫ ꯍꯦꯟꯅ ꯅꯛꯅ ꯂꯣꯏꯅꯈꯤꯕ ꯑꯃꯗꯤ ꯔꯤꯁꯤꯅ ꯇꯨꯡꯃꯥꯡ ꯊꯠꯇꯨꯅ ꯁꯦꯟꯅꯈꯤꯕꯅ ꯍꯦꯟꯖꯤꯟꯕ ꯉꯝꯗꯦ꯫ ꯉꯁꯤꯁꯨ ꯔꯤꯁꯤ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯂꯩꯅꯥꯒ ꯂꯥꯏꯔꯤꯛ ꯄꯥꯃꯤꯟꯅꯔꯤ꯫ ꯂꯩꯅꯥꯅ ꯔꯤꯁꯤꯒ ꯃꯥꯌꯣꯛꯅꯅ ꯐꯝꯂꯒ ꯀꯔꯤꯅꯣ ꯀꯟꯅ ꯁꯤꯜꯂꯤ꯫ ꯔꯤꯁꯤꯅ ꯇꯨꯃꯤꯟ ꯂꯥꯏꯔꯤꯛ ꯄꯥꯔꯤ꯫ ꯂꯩꯅꯥ ꯁꯨꯝ ꯏꯔꯝꯕꯗꯩ ꯇꯨꯝꯅꯤꯡꯂ ꯃꯥꯜꯂꯦ, ꯎꯏꯕ ꯍꯧꯔꯛꯂꯦ꯫ ꯎꯏꯕꯗ ꯇꯨꯒꯦ ꯁꯨꯝ ꯇꯧꯕꯗ ꯔꯤꯁꯤꯅ ꯂꯩꯅꯥꯗ ꯌꯦꯡꯂꯨꯏ꯫ ꯃꯃꯤꯠꯇꯣ ꯑꯃꯨꯛ ꯎꯏꯁꯤꯟ ꯑꯃꯨꯛ ꯄꯥꯡ ꯇꯧꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯜ ꯊꯣꯛꯍꯟꯗ ꯅꯣꯛꯏ꯫ ꯃꯇꯧꯗꯨ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯏ ꯅꯨꯄꯥꯗꯣ ꯉꯥꯏꯍꯥꯛ꯫ ꯂꯩꯅꯥ ꯃꯀꯣꯛꯇꯣ ꯇꯨꯊꯔꯛꯂꯦ ꯇꯞꯂꯤ꯫ ꯔꯤꯁꯤ ꯃꯈꯨꯠꯇꯣ ꯌꯦꯠꯇꯣ ꯐꯠ ꯇꯤꯡꯊꯣꯛꯂꯒ ꯃꯥꯒꯤ ꯈꯨꯕꯥꯛꯅ ꯑꯣꯏꯅ ꯃꯈꯥꯗ ꯊꯝꯂꯒ ꯂꯩꯅꯥꯒꯤ ꯃꯀꯣꯛꯇꯣ ꯃꯈꯨꯠꯇꯨꯗ ꯇꯥꯍꯜꯂꯤ꯫ ꯇꯨꯝꯅꯤꯡꯂꯨꯔ ꯃꯥꯜꯂꯦ ꯌꯥꯝꯅ꯫ ꯂꯩꯅꯥꯗꯣ ꯀꯩꯁꯨ ꯈꯪꯗꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯔꯤꯁꯤ ꯍꯧꯗꯣꯛꯇꯦ, ꯑꯗꯨꯃꯛ ꯇꯨꯝꯍꯜꯂꯤ꯫ ꯑꯗꯨꯒ ꯃꯥꯅ ꯌꯦꯡꯂꯒ ꯂꯩ꯫ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯑꯃꯨꯛꯁꯨ ꯂꯩꯅꯥꯒꯤ ꯃꯃꯥꯏꯗ ꯇꯥꯁꯜꯂꯤꯕ ꯃꯁꯝ ꯑꯗꯣ ꯇꯞꯅ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯀꯧꯔꯛꯏ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯇꯨꯡꯗꯒꯤ꯫ ꯔꯤꯁꯤ! ꯔꯤꯁꯤ ꯃꯆꯤꯟꯅ ꯃꯈꯨꯠ ꯊꯝꯂꯒ ꯂꯥꯡꯒꯅꯨ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠꯄꯤ꯫ ꯌꯥꯏꯁꯅꯥꯅꯤ ꯀꯧꯔꯛꯂꯤꯕꯗꯣ꯫ ꯌꯥꯏꯁꯅꯥ ꯍꯥꯏꯔꯤꯗꯣ ꯀꯩꯝ ꯊꯧꯁꯥꯗꯅ ꯔꯤꯁꯤꯒꯤ ꯅꯥꯀꯟꯗ ꯍꯦꯛꯇ ꯐꯝꯖꯤꯜꯂꯛꯏ꯫ ꯄꯥꯏꯔꯤꯕ ꯅꯣꯠꯕꯨꯛꯇꯣ ꯃꯈꯣꯜ ꯊꯣꯛꯅ ꯈꯪꯊꯝ ꯊꯝꯃꯤ꯫ ꯂꯩꯅꯥ ꯃꯈꯣꯜꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ꯫ ꯔꯤꯁꯤꯒꯤ ꯃꯈꯨꯕꯥꯛꯇ ꯇꯨꯝꯃꯝꯕꯗꯨꯗ ꯏꯉꯛꯁꯨ ꯉꯛꯏ꯫ ꯌꯦꯡꯂꯨꯕꯗ ꯌꯥꯏꯁꯅꯥꯒ ꯔꯤꯁꯤꯒ ꯐꯝꯃꯤꯟꯅꯕꯗꯨꯗ ꯍꯧꯒꯠꯈ꯭ꯔꯒ ꯏꯔꯦꯟꯅ ꯐꯝꯈ꯭ꯔꯦ꯫ ꯔꯤꯁꯤꯗꯁꯨ ꯌꯦꯡꯖꯩ꯫ ꯔꯤꯁꯤ ꯇꯊꯤ ꯆꯩꯔꯨꯕꯁꯨ ꯌꯥꯗꯒꯨꯝ ꯈꯣꯏꯗꯧꯗꯤ ꯁꯧꯒꯠꯂꯕꯅꯤ ꯌꯥꯏꯁꯅꯥꯒꯤ ꯃꯑꯣꯡꯗꯨꯗ꯫ ꯀꯩꯗꯧꯔꯦ ꯌꯥꯏꯁꯅꯥ? ꯌꯥꯏꯁꯅꯥ ꯀꯔꯦꯝꯅꯕ ꯃꯥꯟꯕ ꯋꯥꯉꯥꯡ ꯑꯃꯗ ꯍꯥꯏꯔꯛꯏ꯫ ꯌꯥꯝ ꯌꯦꯠꯂꯕꯣ? ꯁꯔꯅ ꯕꯥꯏꯑꯣꯂꯣꯖꯤꯒꯤ ꯀꯣꯏꯁꯟ ꯈꯔ ꯄꯤꯕꯗꯣ ꯅꯪ ꯁꯦꯝꯃꯦ ꯍꯥꯏ, ꯆꯦꯛꯁꯨ ꯇꯧꯔ ꯃꯥꯜꯂꯦ꯫ ꯑꯗꯨ ꯅꯪꯉꯣꯟꯗ ꯌꯦꯡꯉꯣꯅ ꯁꯔꯅ ꯍꯥꯏꯔꯛꯄ, ꯑꯗꯨ ꯍꯪꯒꯦꯅ ꯂꯥꯛꯏꯅꯤ꯫ ꯔꯤꯁꯤꯅ ꯋꯥ ꯍꯥꯏꯒꯦ ꯇꯧꯕꯒ ꯂꯩꯅꯥꯅ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ, ꯗꯗꯥ ꯑꯩ ꯆꯠꯂꯝꯃꯒꯦ꯫ ꯉꯥꯏꯈꯣ, ꯑꯩꯒ ꯆꯠꯁꯦ꯫ ꯂꯩꯅꯥ ꯌꯥꯗ꯭ꯔꯦ, ꯐꯝꯂꯝꯕꯗꯣ ꯍꯧꯒꯠꯂꯛꯏ꯫ ꯆꯥꯛ ꯂꯥꯝꯃꯦ, ꯀꯦꯟꯇꯤꯟꯗ ꯑꯆꯥꯄꯣꯠ ꯆꯥꯔꯨꯒꯦ ꯑꯩ, ꯆꯦꯒꯤꯁꯦ ꯍꯥꯏꯕꯤꯈ꯭ꯔꯣ꯫ ꯑꯗꯨ ꯍꯥꯏꯔꯒ ꯂꯩꯅꯥꯗꯨ ꯌꯥꯏꯁꯅꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯂꯥꯏꯕ꯭ꯔꯦꯔꯤꯗꯩ꯫ ꯂꯩꯅꯥ ꯆꯠꯈꯤꯕꯒ ꯔꯤꯁꯤ ꯌꯥꯏꯁꯅꯥꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯀ꯭ꯂꯥꯁꯔꯨꯝꯗ ꯍꯥꯏꯔꯁꯨ ꯌꯥꯕ ꯋꯥꯅꯤ ꯁꯤꯗꯤ꯫ ꯔꯤꯁꯤ, ꯅꯪ ꯌꯥꯝ ꯍꯣꯡꯉꯦ꯫ ꯍꯥꯟꯅꯒꯨꯝ ꯑꯩꯈꯣꯏꯅ ꯀꯧ ꯉꯥꯡꯕꯗ ꯐꯖꯅ ꯔꯦꯁꯄꯣꯟꯁ ꯄꯤꯗꯦ꯫ ꯅꯪꯒ ꯈꯪꯅꯕ ꯅꯨꯄꯤꯁꯤꯅ ꯅꯨꯄꯤ ꯑꯇꯩꯒ ꯇꯤꯟꯅꯕ ꯌꯥꯗꯕ꯭ꯔꯣ? ꯌꯥꯔꯣꯏ ꯀꯥꯏꯅ ꯍꯥꯏꯕ꯭ꯔꯣ? ꯌꯥꯏꯁꯅꯥ, ꯑꯩꯉꯣꯟꯗ ꯑꯩꯒ ꯈꯪꯅꯔꯤꯕ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯔꯛꯀꯅꯨ, ꯋꯥꯍꯪꯁꯨ ꯍꯪꯂꯛꯀꯅꯨ꯫ ꯅꯪꯅ ꯍꯪꯅꯤꯡꯂꯤꯗꯣ ꯀꯩꯅꯣ ꯑꯗꯨꯈꯛ ꯍꯥꯏꯔꯛꯑꯣ꯫ ꯍꯥꯏꯔꯗꯨꯗꯤ ꯀꯣꯏꯁꯟ ꯑꯟꯁꯔꯗꯣ ꯁꯤꯟꯒꯦꯅ꯫ ꯉꯁꯤ ꯅꯣꯡꯃ ꯋꯥꯏꯒꯦ ꯅꯪꯒꯤ ꯅꯣꯠꯕꯨꯛꯇꯣ꯫ ꯔꯤꯁꯤ ꯌꯥꯔꯤꯉꯩ ꯁꯥꯎꯒꯠꯇꯅꯕ ꯍꯣꯠꯅꯩ, ꯆꯝꯅ ꯈꯨꯝꯃꯛꯏ꯫ ꯁꯤꯗ ꯄꯨꯔꯛꯇꯤ, ꯀ꯭ꯂꯥꯁꯔꯨꯝꯗ ꯑꯣꯏꯅ ꯂꯩꯕꯅꯤ, ꯍꯣꯔꯦꯟ ꯁꯨꯇꯤꯗ ꯂꯧꯔꯣ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯍꯧꯒꯠꯀꯦ ꯇꯧꯏ꯫ ꯌꯥꯏꯁꯅꯥꯅ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯌꯥꯜꯂꯤ꯫ ꯉꯥꯏꯈꯣ, ꯀꯩꯅꯣꯝꯇꯒ ꯍꯪꯈꯤꯒꯦ, ꯂꯥꯏꯔꯤꯛꯁꯤꯗ ꯈꯣꯠꯂꯝꯃꯨ꯫ ꯔꯤꯁꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯑꯃꯨꯛ ꯐꯝꯊꯩ꯫ ꯃꯤꯅ ꯈꯪꯗꯕ ꯍꯪꯂꯕꯅꯤꯅ ꯍꯥꯏꯗ ꯌꯥꯗꯕꯩ ꯃꯥꯅ ꯈꯪꯕꯗꯣ ꯇꯜꯂꯁꯨ ꯇꯟꯅ ꯇꯥꯛꯂꯦ꯫ ꯃꯤꯅꯠ 10ꯃꯨꯛꯇꯤ ꯌꯥꯏꯁꯅꯥꯅ ꯈꯪꯗꯕ ꯍꯪꯕꯗ ꯃꯇꯝꯗꯨ ꯂꯧꯈ꯭ꯔꯦ꯫ ꯊꯦꯡꯀ꯭ꯌꯨ, ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯑꯃꯨꯛ ꯍꯪꯉꯛꯀꯦꯀꯣ ꯃꯦꯁꯦꯁꯇ꯫ ꯈꯔ ꯍꯜꯂꯛꯑꯣ, ꯗꯤꯃꯥꯟ ꯌꯥꯝ ꯁꯥꯔꯛꯀꯅꯨ, ꯅꯨꯄꯤ ꯀꯣꯏꯕꯗꯩ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦꯅ꯫ ꯈꯪꯗꯕ ꯍꯪꯕꯅꯤ, ꯑꯍꯦꯟꯕ ꯋꯥꯔꯤ ꯁꯥꯕ ꯅꯠꯇꯦꯗꯅ꯫ ꯂꯥꯏꯔꯤꯛ ꯍꯩꯕ ꯅꯣꯏꯗ ꯍꯪꯗ꯭ꯔꯗꯤ ꯍꯪꯐꯝ ꯂꯩꯇꯦ ꯑꯩꯗꯤ꯫ ꯔꯤꯁꯤ ꯇꯟ ꯈꯨꯝꯃꯤ꯫ ꯍꯣꯏ, ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯦ꯫ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯔꯤꯁꯤ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯅꯥꯅ ꯍꯥꯟꯅ ꯀꯣꯏꯊꯤ ꯀꯦꯟꯇꯤꯟꯗ ꯍꯟꯅ ꯌꯦꯡꯂꯨꯗ꯭ꯔꯦ ꯂꯩꯍꯧꯗꯕꯗꯨꯗ꯫ ꯀ꯭ꯂꯥꯁꯔꯨꯝꯗ ꯑꯃꯨꯛ ꯂꯥꯛꯏ꯫ ꯊꯣꯡꯖꯤꯜꯗꯒꯤ ꯍꯥꯏꯐꯦꯠ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯛꯏ꯫
Mathanta last bench tumin family do ure. Rishi masado thong nga tharaga mangak lay thaduna yenglay. Laina su ure Rishi matawdo. Angang lakna badaw na mariting thoklaga michi khachilay. Sauna pay thoklaga sugat li Laina. Thongzan la Rishi na tawrin do ubada Gautam Sivaraj to onsilay. Open ya moire anise. Sivaraj nokning daba minok amanoi. Tawgyong tawam siyari masinubase. Asise near say diam tiffany nibo. Handak function tawbada naisi asimisi. Yes, bol sana badara kaino. Chance lauraga kainong tawrni ba aina mase. Sakta sem nungside. Laina de egine. Mana tuwe hek luibaga Laina de ina question senani. Lemtho asina tuwe loi drifaude. Laina su ya riba yang close oina loina gre anise. Rishi Laina na saura sugalat pada masa sugat lamaga chatkre. School suti dani. Hariska Rishi ga lenggon na duna study kung thaminaragli. Matong da Lucasu mamana ba amaga tungda mangda lakmine. Lucas na Alvin da nga masembiyo da igiso. Nupi pangda ba yam mali eh. Nui na amamam ko silaga nungare ne school ka baga bit late ko eh. Haris na Fangdrisubu fangda mali. Ahidaw na di rasi late nang di. Nasak niya na sanabon aman beliti mana da malaga. Kaya di husukan ang sak pasabi mayam si yarak tuino. Hiying muna nang so. Husukan nupim chasing si atibu uribo. Loi fazaram ni. Karibu chawa no kang di. Atibu kaya dong to ugidremi. Lucas na usit mande ya dude. Wari sana lakpani. Counter labor dwa yarak pada. Trip ki senior Laina na Thaina library da ming hangkiba nupa da. Laina gi matong da Laina da nokmi yenglaga inarak pada. Rishi ni hek urure. Rishi satlam baday leplaga nupa da munna yenglalay. Nupa da Rishi layram baday Laina wihengatla chatkre. Chat pada Laina da thengzin ge satorami. Laina su Rishi gi sakpam da chingnana yengi. Nupa da oinarap Laina da hanna yenglam da bi chatki hekta. Haris Laina gi manak changsilaga. God am yarok bayni ne payigrise themuso. Kanagi God natung do zi inara idudi. Namit na natuigan ni angang ani. Mapuwang sauba sak fazabay kwelari si udro. Alvina na. Nang nasak fazay di ka na haiba. Ay na ayos ni kaino. Siya. Lucas sa sans lauraga paizilay. Ay sa dumyaba ni yadro. Namanabim siya mo. Laina da Rishi da yenglaga layri. Mayam da kayso hayan da bichi enkre. Haris na. Hey, jealous ka ba milay ko fazana temo kanano. Haris ki wadu tabada karom daino yasna na put pauzila lakthari. Haris nangi se usitira. Lucas khara chatho lepi nupi du na chongsilak pududa. Chongbu chongsila ine. Haris na kaino yasna nangonda direct palabo ay wasa nang naduk sorry du na. Yasna na noi masen punsinaraga engon tawri mayam do ay loi khangba zani. Haris na Rishi fang da bayro sakpam kaigi sorry do thiman lebe ma sawgada bawa ngak ta nganglak abani na yasna chongsilaga Haris pu phogi tawri Albina na hera che yasna school sida nupi na khara su lemo ikai dro hanjin mi khudingi sum khanawri do yasna na angang noi bets lak padai ni thoiba wa thok mayam se mamang gi khoina junior ri ka leram ba senior da noi tawri do maina ne amta tawzrakte. Haris na oi adugu manaro nulo yasna mi mayum da changbi khotpi di taw nuko nupina nupa fattabagi mayum oiramnadi haksang po phangdana mangjani ki da taw. Haris ki phagi da asengba yawbani yasna de asengba khanglabra haina pakhatpaga sakfungbaga punsine. Haris wadi manaba tanduna chatkre yasna di ikana lehori. Somda Laina na van driver da mamana bimga lakminaragi hairamlaga Rishi gi matung oina inarai ngasi so. Rishi Laina inarakpado khangi adubu tung hanna yengde cycle do illaga tapli adum chatli. Laina sunuk mi adum inai manakta sa changsinde. Mi khara leitaba zaga amada lepthokre chatpado Rishi. Adubu sauri ba haidu oira mali. Suko korakte Laina sumataw sumyeng lambadai prapap changsila phurai.
Ngasai de la isa kau dri kay gino ha. Nung shidaba. Ay na kaidaurage. Ako'y mo yam ili na tungda. Usinadaba, kang sinadaba sar chat payam hay. Nang so, aduna funing ba. Pagfataba, adamay la na kanabra. Fati, ay di ang fataba ni orak tuisi. Nang nung shibagi miso purak payay. Iharoy. Ay jelasam kahalakana. Ado hairaga rishi, mamay kang lagay silakto na laynabo mo niyang sili. Somdana van driver dong mabung tilahi pada call tori. Hello? Layna yung yor abo. Kaino ay sibo kaka. Kaka na hang kang dong na tro adude. Ibung mo tilahi ba? Layna do bentong di nga siso. Mama na bigat chat lagi na hairamine. Tilahi ba wa makataramde. Kaka tamoyare. Call do kaklaga fing na gari tawdokre. Ado ki matik kan na tawri. Lambi da lay ngay amuk hana call ay mamagi call ni. Ima. Talay ba mama na phone hairak liba do, taba da gari do break kung papay. Ima, kay hospital do no? Ha, advance hospital hai ba? Ay lagi, ima thamu. Lagi ba mapam di yoram da talay ba gari mamay lay to na ping na hairak liba hospital do tam na thawkre.